Facebook da Chief Minister amadi Cabinet Minister Singbu loisingadabani haiduna post tawrubagidamag Facebook page amagi admin ahum police na fagatkhre haire police na fagatlaba mioi ahum adu Thawal district ki manung chanba Lairongthel mayai laikai digi ningombam dingku chahi kunithoi apokpa ningombam Nando Imphal West district ki manung chanba Kwakaithel makha laikai thokchom laikai haino khongnem bidagi Malem nganba Laithangbam chahi kunmathoi apokpa El Tomba amasung Kakchin district ki manung chanba Kairak mayai laikai digi thongam Roman chahi kuntramapan apokpa laikhidraba Gangane Police na fagatlaba mioi ahum asibu duty magistrate Imphal West ki mamangda puthoklaba matung makhata na wahang pahong chathanaba numit mangani police custody remand lauthakre hairi Impact News na fangba pauda hairiba mioi ahum asina admin oiba Facebook page Manipur News Group 2024 da Manipur kansi hairabadi Chief Minister amadi mahaki left hand right hand minister sing loisinba mathau tai haiba post ama thagatlakibane page aduda punsi minai haina mingthonba Facebook account amadagi post thagatlakhlaba matung hairiba mioi ahum asina admin oiba Manipur News Group tasu thagatlakibane hiramasiga mari lainana mioi ahum ase police na fagatkibane hairi